Handakta Parliament na pass taukiba Work Amendment Bill inglisingani kun mga busagatuna tungan ba social media platform da wafom kaya fungdukluba BJP Manipur Pradesh Minority Morcha ge President Askar Ali gi Thawbal District ki manungchan na lilong haurebi samrung khong da leiba yum Khoisaonaraba Miyamna ngarang mai thaduna yaningda fungdukre Amaromda Askar Ali na social media da fungdokiba wafom gi matangda mahak masana thadokpa video amagi khuthangda miyamda sengdokibata natana anauba law si handokna ba wafam fungdokre paw amagi matungina yum mai thaba dubu kannaba lakiba Manipur Fire Service ki kangbu adu khongjang loisingna lambi da thatuna thamki hairi oirakliba fiba masigi yenglaga Thawbal District Administration na lilong AC na konba mafam singda ngasidagi Bharatiya Nagrik Suraksha Sanhita Indian Citizen Safety Code ki section 163 gi makhada athingba thamjinkhre aina under Rajya Sabha amadi Lok Sabha da pass taukiba koigi work for amendment bill adubu tongan ba video share tauraga aigi Facebook post gi post oina taukiba amadi share oina su taukiba loinana comment oina tongan ba Facebook account singi post khara da comment oina piruba madu ai tasengna lanjare amadi madu matung manau khatana aigi site gi tawjararoi haiba wafam madu ai leiriba muslim islina amadi mati pangal islina singi wafam da ai sengdoksari loinana aina work for amendment bill asibu so ai yaningde amadi masi khudakta repeal tawgadabani haiba wafam asisu ai social media gi through da ai phungdoksari